Kana laijadaba angang leirabadi pau pibiyu. State asida COVID-19 second wave ki akan basaitheng ama mayoknariba asida mama mapa animak na laina asina nakibana masasing yengsinbina ba leitabagi phibam adumak thokle hanna yengbina ba kana leitraba amasung orphan oiraba angangsinggi i pau leirabadi commission da pau phawbida u haina MCPCR ge chairperson Manibabu Phumrai Latpamge cherolamana haire Juvenile Justice Care and Protection of Children Act 2015 na imung manunggi support phangdaduna care and protection mathok taba angang singgidamakta ingadaba procedure sing piri JJ Act 2015 ge procedure gi makada angang sing ase minimum standard ge care piduna angang adugi right ase sawat pigadabane laisad asina maram oiduna state asigi oiragliba luraba phiba masida angang singgi yaifanaba honaba si khwaidagi hena maru oi COVID laisat manung asida hanna yengsinbina ba leitraba amasung orphan oiraba angang gi pau kanagumba mi natraga organization da leidabadi mathok taba action laukhanaba Childline Helpline number 1098 ta pau PBU haide makata na angang singgi grievances leidabadi Manipur Commission for Protection of Child Rights ki email mcpcrmanipur@gmail.com natraga commission gi member RK Sumitra mobile number 9863265954 amasung KH Jitendra mobile number 8132036601 da pau phobida o haire curfew leirabasu tholakanu yade thoglak e police ware COVID-19 gi laichatna akiba phangna state asida saitheng pirakliba sidagi ngakthokna bagi damak state government na mi punba hanthana bagi damak district taret ta curfew thamkhre luraba tanpham asida miyamna yariba makai yumdagi mapan thokpiganu hairabasu kanagumba kharade adumak thawoidana thorakle asigumba laina laichat marak asida wakhal tadaba miyambu laksinaba honabada polisu awaba kaya mayoknare Manipur government na laichat asi laksinabagi damak tha asigi taraga taret fauba district tareta curfew laukthokhiba asida ayaba piriba ase sanga amasung hakselga mari lainaba thabaksing essential service tawriba mising media amasung government ke akhanaba loisang singne adubu kanagumba kharade government na piriba thingba si thugairaga lambi lamjaugda kumai yengba khulakta juwar sanaba amasung marup tawbagi thawong kaya chathaba thengnare masina laichat asi amuk hena paksanna sandokna bagi achouba maram ama ohelle district khudingmakta leiriba police na miyamda laichat asige matangda loudspeaker PA system sizinaduna akanba mawongda paujel piba amasung miyam pundana bagi damak akanba section thorang laukhatle tasengna wakhal tadaba misingna satharagliba thawong sing asina police na honariba thawong singda achouba pallama ohelle hiram asigi matangda Thoubal district ke SP Dr S Ibomsana pokna phamda hai laichat asi laksinna bagi damak laingak na honariba khudingmak miyam gi damaktane miyam na awaba tagadabadagi ngakthokna bagi damak police na tawjariba thabak asi su miyam gine masida miyam na mateng pangbidrabade aikhoi pumnamak awaba taminagane SP Bomsana hai police ta leriba personnel khudingmaksu imung lay imung manunggi mising na kari tawrumgadagi haiba yengsinbagi wafam kaukthoklaga tumba chaba khangdaba makai awa ana thidana tawjariba thabak asida miyam na mateng pangbidrabade aikhoi khudingmaki mangjabani haina lawba yai mahaki maikaidagi police personnel singda tawhaliba thabak ase ahanbada lairak khulak amasung mafam khudingmakta satuna loudspeaker sizinaraga laichat asigi matangda miyambu wakhal tahanba amasung miyamna yumdagi mapan thoktana lainabagi damakta apil tawbani tasengna police na tawjariba thabak ase thawoidaba amasung lamhen tuhenba yawrakpasing aingi matungina phaduna sairak pigani miyamna matam kharade yumdagi mapan thoktana leibiyu corona dagi ngakthokminasi hainasu SP Dr Ibomsana apil tawre amaromda ikhoigi poknapam paumina state asigi tongan tongan ba mafam singda thengnaba matungina laichat asi laksinabagi damak Manipur government na ngarang dagi district tareta tha asigi taraga taret phauba curfew laukthokiba sina lambi da mi chatna khidrabasu lairak khulakta laiba dukan singde mahausagum hangnaba ukhe karigumba mafam kharada mi punsinduna SOP standard operating procedure ngaktabagi thawongsu thengnakhe laichat asi laksinabagi damak tangai fadana manung hanjinba mafam singda miyam punbagi thawong ase thingnabagi damak akhanaba thawrang laukhatpa mathau tare Imphal West District manungda district asigi police singna North AOSA Kaisampat Kwakaithel Bazar Khagempali Ningthemsa Karong Singjamai Singamakong Nauremthong Iroisemba Lamsang amadi Khoyathong na chingba mafam singda check tawbagi thabak sathakhi lambi da lakpa sing government na thokpo order gi matungina curfew da konsindaba singde
ꯑꯄꯟꯕ ꯄꯤꯗꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯊꯣꯛꯄ SOP ꯉꯥꯛꯇꯕ ꯐꯦꯁ ꯃꯥस्ꯛ ꯎꯞꯇꯕꯁꯤꯡ ꯊꯕꯛ ꯁꯨꯅꯕ ꯂꯦꯕꯔ ꯄꯨꯔꯛꯈꯤꯕ ꯃꯔꯝ ꯂꯩꯇꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯄ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯅꯆꯤꯡꯕꯁꯤꯡꯗꯤ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯈꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯑꯅꯟꯗ ꯀ꯭ꯔꯣꯁꯤꯡ, ꯄꯣꯔꯣꯝꯄꯥꯠ, ꯁꯒꯣꯜꯃꯥꯡ, ꯀꯣꯡꯕ ꯕꯖꯥꯔ, ꯌꯥꯏꯉꯪꯄꯣꯛꯄꯤ ꯕꯖꯥꯔ, ꯍꯩꯉꯥꯡ ꯍꯇꯥ ꯑꯃꯗꯤ ꯆꯦꯛꯀꯣꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯁꯥꯏꯔꯦꯟ ꯑꯃꯗꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯈꯪꯍꯟꯈꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯑꯃꯗꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯇꯉꯥꯏ ꯐꯗꯅ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ SOP ꯉꯥꯛꯅ ꯑꯃꯗꯤ ꯐꯦꯁ ꯃꯥस्ꯛ ꯎꯞꯂꯒ ꯊꯣꯛꯂꯛꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯨꯂꯤꯁꯅ ꯋꯥꯏꯊꯧ, ꯊꯧꯕꯥꯜ ꯕꯖꯥꯔ, ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔ, ꯋꯥꯡꯖꯤꯡ ꯕꯖꯥꯔ, ꯂꯤꯂꯣꯡ ꯕꯖꯥꯔ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯕꯖꯥꯔ ꯑꯁꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯑꯆꯠ ꯑꯋꯣꯛ ꯂꯥꯛꯄꯁꯤꯡ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ꯫ SOP ꯉꯥꯛꯇꯕ ꯑꯃꯗꯤ ꯐꯦꯁ ꯃꯥस्ꯛ ꯎꯞꯇꯕꯁꯤꯡ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯐꯥꯏꯟ ꯊꯤꯍꯟꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯂꯤꯕꯅꯣ ꯑꯃꯗꯤ ꯀꯣꯚꯤꯗ-19 ꯑꯁꯤꯗꯒꯤ ꯀꯝꯗꯧꯅ ꯆꯦꯛꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯍꯟꯈꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯑꯀꯤꯕ ꯐꯪꯅ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯉꯔꯥꯡ ꯃꯦ 9ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 10ꯅꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯇ ꯀꯔꯐ꯭ꯌꯨ ꯊꯝꯈꯤꯕ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯛꯆꯤꯡꯅ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯦꯔꯤꯌꯥ ꯄꯨꯝꯕ कंटेनमेंट जोन ओइरे। नुमित 8 मियाम चथोक चसिन तौबा यारोय हाइना अथिंगबा थमख्रबा मतुंगदा ngasi कक्सिंग डिस्ट्रिक्ट हेडक्वार्टर कक्सिंग बाजार अमदि डिस्ट्रिक्ट असिगी मरु ओइबा कैथेलसिंग मी इताक ताखरे। गवर्नमेंट चथोक चसिन तौबगी अयाबा पीबसिंग नतना कना अमता मपान थोकनखिद्रे। मरक असिदा मणिपुर पुलिस डिपार्टमेंट की कोविड-19 नोडल ऑफिसर स्टाफ ऑफिसर 2 IGP ऑप्स रोजित इरोमना थोकलकपा चेरोल की मतुंगिना ngasi तोंगान तोंगान बा मफमसिंगदा गवर्नमेंट लाउथोखिबा गाइडलाइनसिंग ngaktabagidamag punna mi 408 डिटेन तौदुना लुपा 93,400 फाइन थिहनखि हाइरि। मसिगी मनुंगदा इम्फाल वेस्ट डिस्ट्रिक्ट मी 163 डिटेन तौदुना लुपा 63,900 फाइन थिहनखि। इम्फाल ईस्ट डिस्ट्रिक्ट की ओइना मी 4 डिटेन तौदुना लुपा 2,2,500 फाइन थिहनखि। थौबाल डिस्ट्रिक्ट की ओइना मी 104 डिटेन तौदुना लुपा 13,900 फाइन थिहनखि। कक्सिंग डिस्ट्रिक्ट की ओइना मी 9 लुपा 2,200 फाइन थिहनखि। बिष्णुपुर डिस्ट्रिक्ट की ओइना मी 18 डिटेन तौदुना लुपा 5,500 फाइन थिहनखि। जिरीबाम डिस्ट्रिक्ट की ओइना मी 2 डिटेन तौदुना लुपा 900 फाइन थिहनखि हाइरि। हुई हुरालगा चाथोकलंबा मसाना मराल याजखरे। हुई हुरालगा पुखरे हाइबा वाकत अमा लाकपदगे थिगलुबदा हुई अदु चाथोखिबना हानखरे। अदुमकपु हुई अदुबु हुरालंबा मी अदुना मसाना मराल याजरकले हाइना YAF Yening Animal Foundation na phongdokre। YAF की चेयरपर्सन सपना लाइश्रमना पाउमिसिंगदा हाई लमदम असिदा यामना तोइना थोकपा वाथोक अमा ओइरिबा युमदा नुंगसिना योकपा हुइसिंगबु हाटपा अमसुंग चाबा Yening Animal Foundation na लिसांग सिना अथिंगबा थंबा याउना PIL na chingba थादुना चथरिंगै चेरक असिदा थौबाल डिस्ट्रिक्ट की सलुंगपम मयाई लेकाइदगे सरंगथेम सुबुदनी देवी मपुरोइबा सना जावबना मखोइगी हुई हुरानदुना पुखरे। मसक खंगे फानबा मतेंग पांगबिनबा हेल्पलाइन नंबर दा पाउ पिरखि। YAF के एग्जीक्यूटिव मेंबर KHH जॉनसन लुसिंगबा टीम अमना संगसिनदुना हुई अदुगे खुंगुल लिखि। अदुबु लाइबक थीबदी हुई अदु हुरानदुना पुखिबा सेराम सिंहदगी सिमोय अवुंगसी एलाइस अमो सही हुमुद्रा सेराम तांखुलना हुई अदु हातुना चाथोखरे हाइना फोंदोखे। मसागी मराल याजरबा सिमोल सेराम तांखुलना मखाताना असिगुंबा थबक असि अमुक तौररोय हाइबा याउना खुल अदुदा असिगुंबा थबक सि तौदनबा खुलगी लुसिंगबसिंगना वारेप लौरगनी हाइना सपनाना फोंदोखे।